Manipur Pradesh Congress Committee MPCC na MPCC na hojik New Delhi da leiriba Manipurgi MP ahumda lamdam asida thokliba irang asigi matangda Parliament ta puthokpiduna santi hanbirau haiba wafam yawba memorandum amamam pisinkhre hairi. Manipur Pradesh Congress Committee MPCC के Vice President Hareshwar Goswami, Professor M Ramananda Singh, Professor KH Romesh Singh Amadi, Tariq Ali Shahana Hosei New Delhi da Leiriba Union Minister of State for Education and External Affairs RK Ranjan, Outer Manipur Parliamentary Constituency MP Lorho S4J Amadi, Manipur के Rajya Sabha के MP Maharaj Laisem Basana Jawba Makhoi Ahumda, Hosei Pangthokliba Parliament mifam asida Manipur की issue asi puthokpiduna Lamdam asida amuk hana santi hanbirau haiba wafam yawba memorandum adu pisinkhibani. Memorandum pisinba aduda MP RK Ranjan ge maikaidagi Maha Union State Minister ama oirubana question hangbadi yade adubo paukhom pibadi yai haina khumlakhibaga loinana Manipur da thokliba thawdo wathoksing asi mahak thamoi sokna nuaite haina phongdorakhi. Amadi irang asi loshinaba mahakna tawba yaba kaya su tawduna lagli makata na su tawkhigani haibagi thazaba pirakhi hairi.